Changkhona fazaba maitei nupi gi masak takpa iyong fidagi hena fazaba atei atopa fizet laitengdi atangbani maram aduna lakadoriba Manipur gi khwaidagi chawba kumhai singi manungda ama oiriba ningol chakobada lamdam asigi ningol oibi singna iyong gi fi se chaduna amadi mabung mopau oiba singna iramdam asina puthokchaba iyong gi potlamna Machal Matse Oibi Singda Kudol Tamduna Yaifa Mangol Bibi Haina Ningthibee collection gi proprietor Ngairangpam Bimolata na Mamitv da Phongdorokli Manipur gi nupi entrepreneurs singi lakta tomthin ngalibi Ngairangpam Bimola iyong gi fizet leiting da pukning lupa misa ama oiki luhong kaihongba amadi ake amawgi lamda honglakliba iyong gi pothok amadi nupi gi fizet leiting kayada Bimola su matamgi matung ina khuthaduna lagli masamakna semgatjaba phisabi kayaga loinana atei phisabi singna khuthadriba anauba design sing puthokduna mahake brand name Ningthibee haibasida maitai nupi khunaibu humduna puri loinana Ake amawgi thoram thoda kayada nupi singna seasonariba fizet leitengna Ningthibee haiba mingthol asimaki masak takli Akoge Ningthibee collection gi kano se product se quality yam laina semjai aduga 2000 yodringe gi mamang sai da di akoge kano se yam ka hena design kai kra anu se yam kana di tawram di adugo akoina 2002 gi exhibition si dai da akoge pc suki mati akoina top pa tongan ba akoge quality aduga design si akoina yam phajana damse thada jarakan dai da semjabani adu aina honara ko sidi lai saringe dai dum honara ado yum pala matung jaida angang su adum yaurin angang se mari ni angang mari siga hona na aina tawrapase hainingai letre ai yawa base adubu aina hona jabagi maman amakhat hai tare ko aina 1992 sidaida ai national award phang happy chara pa aina pa oda adagi sodum helaga mayum da magi akhoi masana musung aina tambigi ba angang singsina mu magi laikai da mu tawrakan dai da ngai khong da su moidang khok lai khare adagi telo adagi Kangjabi manung seida aina tongana akhoi khara special oina sana na bai damta Kangjabi manung seida angang khara masu lairaga adum sari moise dum lepanai da dum putho ini moisu dum aduga atopa jaga khara yami aina maming se dum panjadraga su mafam da aina loina semgatlini ano angang singse aduga semgatlaga loin pithajari ni po singse adu moisu market to leitaba yadabanina aina marketing gi problem se moida lehendaba moina saba kaktang helaga marketing problem se leitana ba aina sumaina sinjal Kogi Manipur gi yongda saba phi sina mabung mapa singna kogi ningon chako bogi chatpa matam sidaida kogi yongi phi jet leitengna kedana maudana chatpiragadi aikogi iramdam sigi chawkhat pasu dum lehogani adugi mathakta aikogi yongi phi haibase asuki matik aikogi iramdam sigi nupi singsina sajari base magi makhut sidaida kogi khudom bi sidaida mamit pale hainaribani Khudom bida mit pali hainariba aikogi fisabi sing asina ahing nungtil naidana sariba iyongi fizet leiteng asina lakadoriba ningol chakoba kumai asigi mapung oiba saktam ama sagat pa haibasi Bimolagi apambani mahaki apamba asimak handak jahi asigi oinadi singthaninga oiba mawongda miyamdagi response fangli haibiyai maramdi ningol chakoba kumhai ga mari leinana pangtang su tangdaba nupigi fizet leiteng kaya dakhina oina khudol tamnaba aduki matik mahaki sorum asidagi Lainari. Lamdam asigi ima ibel amadi iche isal singna sajariba iyongi pothokta midyeng thamduna kumai asigi fizet leiting oihallabadi fisalon sa tawriba nupi obi kayagi hona jaman hena thak wangani aikhoigi pothokti aikhoini yukhatjagadabani hainasu Bimolana makha tarakli iramdam sigi akogi ibung upa adagi masal manem lairiba mayam singsina akogi ahongba malakpa si su suki matik aidi yam thagat chani haibidi akogi iramdam budi pothok si mapalangi akogi laiba pothok singsi nattabada mapani pot singsi nattabada akogi iramdam sidaida akogi sajariba machan singna sariba aduga manem singna sariba phi singsi daida
ꯑꯩꯈꯣꯏꯒꯤ ꯍꯦꯟꯅ ꯐꯣꯀꯁ ꯄꯤꯔꯀꯥꯟꯗ ꯑꯩꯈꯣꯏ ꯃꯁꯤꯒꯤ ꯗꯈꯤꯅꯥꯒꯤ ꯑꯩꯈꯣꯏꯒꯤ ꯑꯍꯣꯡꯕ ꯑꯃ ꯂꯥꯛꯄꯁꯦ ꯑꯩꯗꯤ ꯃꯁꯤ ꯌꯥꯝ ꯊꯥꯒꯠꯆꯅꯤ ꯑꯩꯈꯣꯏꯅ ꯁꯥꯖꯔꯤꯕ ꯐꯤꯁꯤ ꯗꯈꯤꯅꯥꯒꯤꯅꯦ ꯍꯥꯏꯅ ꯄꯨꯟꯅꯒꯨꯝꯕ ꯂꯧꯕꯤꯕ ꯑꯗꯒꯤ ꯃꯃꯜ ꯑꯔꯥꯏꯕꯗꯁꯨ ꯑꯗꯒꯤ ꯑꯍꯦꯟꯕꯗꯁꯨ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯍꯦꯟꯂꯨꯝꯒꯤ ꯄꯣꯠꯁꯤ ꯑꯣꯏꯅ ꯇꯧꯕꯤꯔꯛꯄꯁꯦ ꯑꯩ ꯍꯟꯗꯛꯀꯤꯁꯤꯗꯤ ꯌꯥꯝꯕꯨ ꯌꯥꯝꯕ꯭ꯔꯥꯅ ꯑꯩꯅ ꯑꯗꯨꯝ ꯈꯜꯂꯤ ꯃꯃꯥꯡꯒꯤ ꯆꯍꯤꯗꯗꯤ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯆꯥꯛꯀꯧꯕꯁꯤꯒꯤ ꯆꯥꯡꯁꯤ ꯌꯥꯝ ꯅꯦꯝꯈ꯭ꯔꯦ ꯑꯌꯥꯝꯕꯕꯨ ꯀꯧꯗ꯭ꯔꯕꯒꯨꯝꯕꯅꯤ ꯑꯗꯨꯕꯨ ꯍꯟꯗꯛꯀꯤꯁꯤꯗꯤ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯍꯦꯟꯂꯨꯝꯒꯤ ꯄꯣꯠꯊꯣꯛꯁꯦ ꯑꯗꯨꯝ ꯁꯤꯖꯤꯟꯅꯕꯤꯔꯛꯏ ꯑꯩꯈꯣꯏꯒꯤ ꯃꯃꯜ ꯑꯇꯥꯕ ꯌꯥꯝ ꯇꯥꯡꯕꯃꯛꯇꯤ ꯌꯥꯝ ꯀꯟꯅ ꯉꯝꯗ꯭ꯔꯒꯁꯨ ꯑꯩꯅ ꯈꯟꯕꯗ ꯑꯍꯣꯡꯕ ꯃꯃꯜꯗ ꯄꯨꯟꯅ ꯂꯧꯕꯤꯕ ꯍꯦꯛ ꯂꯥꯛꯄꯤꯔꯤ ꯁꯤꯗꯁꯨ ꯌꯥꯝꯅ ꯑꯗꯨꯅ ꯍꯟꯗꯛꯇꯤ ꯍꯦꯟꯂꯨꯝꯁꯦ ꯈꯔ ꯆꯠꯄ꯭ꯔꯥ ꯑꯗꯨꯒ ꯍꯦꯟꯅ ꯑꯩꯈꯣꯏꯒꯤ ꯈꯨꯗꯣꯡꯆꯥꯕ ꯁꯨꯝꯕ ꯀꯩꯅꯣꯁꯤ ꯈꯤꯇꯪ ꯑꯍꯣꯡꯕ ꯂꯥꯛꯄ꯭ꯔꯥ ꯍꯥꯏꯅꯗꯤ ꯑꯩꯅ ꯁꯨꯃꯥꯏꯅ ꯈꯟꯖꯔꯤ ꯍꯟꯗꯛꯀꯤ 2021ꯒꯤ ꯀꯣꯚꯤꯗ ꯄꯦꯟꯗꯦꯃꯤꯛꯀꯤ ꯃꯔꯛꯁꯤꯗꯩꯗ ꯂꯥꯛꯏꯕ ꯑꯩꯈꯣꯏꯒꯤ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ ꯑꯁꯤꯗꯗꯤ ꯑꯩꯈꯣꯏꯒꯤ ꯏꯌꯣꯡꯒꯤ ꯄꯣꯠꯊꯣꯛ ꯑꯩꯈꯣꯏꯒꯤ ꯏꯁꯥꯅ ꯁꯥꯖꯕ ꯏꯔꯝꯗꯝꯒꯤ ꯄꯣꯠꯊꯣꯛꯁꯤꯅ ꯑꯩꯈꯣꯏꯒꯤ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ ꯑꯁꯤꯗꯩꯗ ꯃꯆꯟ ꯑꯣꯏꯕꯤꯁꯤꯡꯕꯨ ꯃꯕꯨꯡꯁꯤꯡꯅ ꯃꯁꯤꯒꯤ ꯗꯈꯤꯅꯥꯁꯦ ꯇꯧꯕꯤꯕ ꯑꯣꯏꯁꯅꯨ